ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯧꯈꯠꯆꯒꯦ꯫ ꯁꯥꯏꯀꯨꯜ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯔꯤꯖꯥꯏꯟ ꯐꯣꯔ ₹1.5 crore scam꯫ ꯁꯥꯏꯀꯨꯜ ꯚꯤꯂꯦꯖꯔꯁꯤꯡꯗꯒꯤ ꯁꯥꯏꯀꯨꯜ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤꯅ ꯈꯣꯝꯀꯠꯈꯤꯕ ꯂꯨꯄꯥ ₹1,50,00,000 ꯌꯥꯡꯈꯩꯒꯤ ꯁꯦꯟꯐꯝ ꯀꯨꯀꯤ NP ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯈ꯭ꯔꯒ ꯍꯤꯡꯁꯥꯞ ꯁꯦꯡꯗꯕꯒꯤ ꯋꯥꯐꯝꯗꯒꯤ ꯁꯥꯏꯀꯨꯜ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ 15ꯃꯛ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯀꯨꯜ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗꯒꯤ ꯀꯨꯀꯤ NP ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯏꯀꯨꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯩꯁꯥ ꯆꯥꯎꯅ ꯈꯥꯏꯕ ꯍꯧꯔꯦ꯫ ꯆꯩꯔꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯂꯤꯗꯔ ꯈꯔꯗꯤ ꯁꯤꯂꯤꯒꯨꯔꯤꯗ ꯂꯝ ꯄ꯭ꯂꯣꯠ ꯂꯩꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯚꯤꯂꯦꯖꯁꯤꯡ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕ ꯀꯨꯀꯤ ꯆꯤꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ-ꯖꯣꯒꯤ ꯚꯤꯂꯦꯖꯁꯤꯡ ꯏꯪ ꯁꯣꯛ 1964ꯗꯒꯤ ꯍꯧꯔꯒ ꯃꯄꯨꯡ ꯐꯥꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯃ ꯁꯦꯝꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯊꯣꯛꯄ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯕ ꯑꯃꯅꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ-ꯖꯣꯁꯤꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯅꯝꯊꯅꯅꯕ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯨꯀꯤ-ꯖꯣ ꯆꯤꯞꯁꯤꯡꯕꯨ ꯅꯝꯊꯅꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥ-ꯃꯄꯨꯅ ꯄꯤꯔꯝꯕ ꯂꯝꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ-ꯖꯣꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯨꯀꯤ-ꯖꯣ ꯆꯤꯞ ꯑꯃꯠꯇꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗ ꯄꯤꯕ ꯌꯥꯔꯣꯏ꯫ ꯀꯨꯀꯤ-ꯖꯣꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁ꯭ꯇꯦꯇꯁ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯤ ꯍꯥꯏꯈꯤ꯫